For the first time, America gi side tagi anouba nungsit ama silakre amadi madugi nungsit aduna prithibida anouba ithak ipomo purakre sini yengbada nungairakle American ahan boy na makhoi gi army base tasin khomjin dona poyom na pi ni yom bugu yom silaga mayum da ko hokre satin sandok lamada thupchin hankre amasung masi tapna tapna prithibi gi mafam kaya dagi suai bi ai especially Europe tagi phuklaga puthok pa haure ahan boy na Greece tagi puthokle makhoi gi army base ban tahankre yamni interesting oi wati kaino haibata masigi base ase NATO gini America gi wedasu masigi step asidagi prithibi ngak nare karino America antor lisa haiduna asumna yamnamak important nataba entire prithibi da lairiba sandok tuna makhoi gi army base sing close mathang mathang tawraga mayum da hanna kaugadawri masigi ahan ba region Donald Trump sarkar gi wani prithibi chale jai tel lene ai kari darkar no lan gi darkar natte America gi mingon da mi gi mafam da mathau da sel tinghalaga kari kanai ai country sembat hawna pai make America first high by ideology si apply torok pani ani suba important wafam amana Donald Trump lakbadagi Europe amadi America gi marakta tokhai tanabagi layi amalakiduna hawji crack chatpa hore layi ase masi karam dano haibata handak German the election oiki aduga German ase Europe ki big economy ki country amani masida handak chancellor oitori ba nupa ase masina ngamlakwa vote ase masi Trump amadi Elon Musk ki against mak na prachar tor kani hairi nupa ase Trump amadi Elon Musk pu kaya gi matik yade haibata makoi gi against vote khom ki hairi amusung ngam kre ma ki party na America dana Trump yang laga vote pinaki Trump pu ngaman ki asom dana German da mabu pam da ba magi pam da bagi nuksi da bagi isai saklaga Elon Musk makhoi si nuksi da bagi isai saklaga vote khom dana mai pakre German ki chancellor oidori ba asina high kre we want independent from America haiduna America darkar oide aikoi su lepanga mi aikoi Europe aikoi gi sagi oipanga mi amasung America wa khudingi masina mai chak pani makhoi thamoi sida Europe America gi against the lep u haibagi kholao mani handakisi asumna tapna Europe America mukhai naraklagani amasung hausu haure masidigi NATO crash oibigi wa lakani haiduna experts in the mode phongdok nari then a fight between America and Europe masi trade ki fight oibai asumgi fight natrasu hojik America na Europe the tariff rate 25% wang ni impose torgani hairi masidagi April gi adwai dagi Europe ki share market down oibagi wa mention tawri achoba trade war ama oirak pa yaisini aldagi tapna Europe ki countries sing ase amam tawna son thabagi wa mention tawri aduna makhoi so upai leitana Russia gi napsin na khibba natraga China ga napsin na pa mo thau ta gni sini America ga makhoi di crack chalamina amorom the experts sing na asum na sumot phongdok dari di Donald Trump na lokhalak li by step sing ase chummi maram di prithvi country marfu da American base chanipan muklai masida tawri ba khacha se wangra poni billion dollar dan high riba basing asina country du security pi busu yawi hawjik Trump na hangli masi kari darkar no kari gumba country amanna aikhoi bu American force American base mathau tarati makhoina maru thamgada bani makhoi masagi sen chading tawgada bani aikhoi na wadugi kalaba lawgada bani masidi khoina ulta aikhoina khacha tawtuna leire haibiki wakhallon tuni Trump ki aduna masigi mahutta isagi leibak isagi America se semgat sagat pana phai aikoi gi country da su mayum makai leitapa mi mayam ma leiri makhoi asigi mayum makai phawda sahopati aitala asum wakhan pokre asup palon da hairaga hojik America khantakre phadok laroisi cheksi lage check yum sai yengo ngasi China na tawri se kadai dano makhoi ngasi lepkhri se amasung makhoi kadai da su free da sen pitok te invest awi but madugi damakta makhoi profit lawi aduna asum chatharak panangasi wang krisini even America aikoi ka makhoi challenge torakle masina Ukraine the trouble di pire America gi masi wakhalon asina second thought asina Europe the trouble so haure thabak thoram kaya da trouble lakle hadik already leiraklaba set up tawraba network trouble lakba masana tabari hawji khwaidagi important we wafamti Ukraine bu US na thadok le habse clear wani amrom di Europe amadi Ukraine gi stand karino America na makhoi dagi laple Europe na kari khalli Ukraine gi makhoi gi sarkar amadi Ukraine gi public sin kari khalli makhoi war se continue tawdori bra natraga peace lom da lakadori bra masi charba question ni ngarang se 24th February masida 3 years lan asi pura phakrabani hawjik Europe na haikre Ukraine bu support bu lep haidura maram di keep ta arang chor mitima ma tawki
Urope ki chawchawba leaders sing se lakhi aduga makhoina haikre we will stand with Ukraine be ko thadok loi amasung Ukraine ke ko chatminani Ukraine di help tawni haibsi haikre aduga Zelensky na sumayam da haiki numit asida Ukraine surrender hoju phau tawdri haiduna Ukraine ki public mayam ma Ukraine na to da changba se hojik su pamli Europe ko punna chatpa pamli means Ukraine ase hojik ka peace nom da lakningdri surrender turningdri Easter lakpa harise makhoi di nato da changba phanglaroi aduga Ukraine gi chatkraba lamsing ase amata phanglaroi US na makhoi da pi basart adu yaba tabani masi pamdri masina takpadi inter Europe ko pullaga America yaudrobasu Ukraine bu thanglaga Ukraine ase amaku war continue to hongadori prasi gumba chance amasu yam kan leirakli challenge kin hai ngasi gi condition ta Ukraine ki awaba Putin khakta natre America su oire haiduna aduna overall yangobada hojik USD Ukraine dagi mamai leithok tuna chat khre hanuna cha khre masung makhoi mateng pangani sini karigumba makhoi ge cert yarabati adu Ukraine gi Zelensky amati makhoi public singna masi yaning do pok dimati karigumba America gi cert asi yakhragati Ukraine gi lam mama Russia khutta chakiba tare amasung masi pamde Ukraine gi kanglup ase at least makhoi Russia da tin basi di supa he pamde makhoi independent oiba natraga nato da changkiba aduga makhoi sen nungai ni Europe ko pulaga laikiba ngarang ki to pham khipa meeting asida German gi chancellor oidoriba masi laki masi loina Canada ki prime minister Justin Trudeau su laki masi loina Europe ki maru oikrab kanglup sing ase laki makoina khanna bista hai ki mauti Russia da sanction kharaga pc haiduna masi loina Ukraine da sen thum ga loina force ki mateng amadi chu khulai ki mateng su pi ga ni haibo phom sida kya naina ki aduna hujik phibam se monga matani lakselak le Ukraine asibu Europe na thang bagi chance lay atuka America ki wa ase yadaraga hojuk wa ase chathaki be fiwam da su lairi masini yam kana luri wa phom se amarom da Russia na ngarang Ukraine da yam akan ba hamla khar se to Ukraine drone 140 ki matak tani attack to ki ba se amasung Ukraine ki am soi de sine Ukraine da kari kumba step ase war do shin bagi mong da chatragati Russia na phajana nei khaira kadori nei khai di Ukraine je lem ho da bagi chance leire Europe na kayam kan na mateng tawro ni America yaudana masini mayam na khandari wa phom se amarom da Donald Trump sathi badi kayam sathi ai matam da makhoi gi force na Afghanistan da leiramba matam da billion dollar kaya gi kuchukulai chilang thulum jakhi jani masi Taliban kanglup da mark da proposal langsila kremauti madugi poaching do loina pithoro wai dona masi da Taliban kanglup na haikre nakhoi na aikhoi gi billion kaya no aikhoi gi chu paisa freeze to dun thamkhri madu sing tu thadoro aduga khochu khulai lobugi wa madu di amok na palak lanu sini kari gi pidori pa maram di nakhoi na aikhoi gi leiba ka chang aga thumga ye khai da chai khai da pumloi loi hamle harap ki matung da amok po chei piu harise low ta low ne aga aikhoi ga amok tang ga yeng thok ngasi hai po phom sini hu mention do krese aduna prithvi mi yeng da hujik se America se greedy type ki yam na checksin ba type ki aduga makhoi na tor li step se kaino khangde sini Europe na su sauri se Zelensky na su sauri se aduga Trump amati market maning da kanglup of like business minded ki kanglup Elon Musk amati chu ba tycoon kaya makhoi sine thak ni Trump ase aduna hai darkar oide prithvi da war to dana mayam da pasarang thokpaki aikhoi gi aikhoi siam ga da bani hai bi som bi sakhlakpa masini khetnarak isi